आकाशवाणी इम्फाल R.K.Gorani na pau pajari. Tarani Thoisiba Manipur Bidhan Sabha ki taret suba mifam ngasi nutil pung marida Rajapal Ajay Kumar Bhalagi Vasan Galoine na hauki mifam makha chathari. Sabada wangang bada Rajapal nama ki sarkar na Raja asta santi hanjil hanaba amadi ITP singa samasa sing kohan ba lokot liba thabak kaya panki siksa amso haksel gi lamda ma ki sarkar na paikhat liba thawrang kya su sabada paudam ki. Rajapal nama ki warolda Raja asida haujik oiriba tangdu laita da phiba masida Manipur Police amsa Security Force na khusu khulai kyamram phagat pangam khiba amadi mioi kayana sarkar sangja raktuna khulai si pikhal khiba dubo thagat pa phongdo ki. Rajapal na hai kendra sarkar ki mating loine na Manipur da thoklebi irang asida lanjen narba singdamo yaipa thorang sing leptana paikhatli. Jinja ki matang na paladuna Sri Bala na hai food safety ki thabak thorom sing mapanga kangkhan hanbag loine na lambi gi nakal da asa thaki pocha yoliba sing na mioi bigi haksang da sokloi daba polam sing yona bigi matang da training sing pangthokli. Mahak na hai raija asiko in hauki bachai asida tax khongat pagi sangwang khatlagli singi jila tarukta GST center sing hangdokle. Kamjong jila de excise station am hangdoktana mathok tawba hore masida sunatana sarkar na karmachari singi DNS allowance ada kuntra mapandagi nimpuni toi da hengatuna karmachari lising humdra taruk amadi pensioner lising humpu henbada kanaba phanghali. Raija asta khundari ba miyamna santi leina nusi chanaba amadi chakhatpa Manipur ohinaba amato oina leminanaba miyamda Rajapal na appeal tawri. CLP losing okram ibobina hairi Manipur gumba kanglup kayan khundaba apikpa raija asi nusifam toi Tarani Thoisiba Manipur Bidhan Sabha ki taret suba mifam adaksana pukhalakiba motion of confidence kamari laina wangang bada Sri ibobina hai raija asta thokliba irang asi loisinaba haukiba matamda soikiba lanakiba kaya ngangna duna santi purna bhona ba changi. Mahakna hai anuba sarkar asina lamdam asigi ngaksel ipibam phagal halaba matamda tangdu laitaba purakpa ngamgani. Santi laitaba lamdam amada kadawnungda chakhatpa purakpa ngamloi maram aduna aikhoi amat oina punna chakhat maike thabak tawmina batangai fade. Imphal jila ki Basikhong Bazar laiba Guru Irabot Institute of Culture na khamba thobi jagoibu malemda saktakpada mateng oina bagi pandamda January 3 ki training kam production ngasi loisin kre thoromasi kendra sarkar gi culture mantralaya gi Guru Shiksa parampara gi makhada pangthokpani. Manipur ki puwari ga sagon aduna laklaba maya Imphal sapam lekai laiba sati khongnang amasung konchak maning lekai gi meki bi khongnang bolandam asigi nat amade chanabi gi maroiba mafam sing oina ngakpi senbina tharang ama paikhatnaba Manipur Human Rights Commission na State Archaeology Department da khangan kre. Mayang Imphal gi mi amana culture mantralaya gi centralized public grievance redress and monitoring system gi khuthangda thangalaki wakat amagi matung ina Commission State Archaeological Vibhag da khangan khibani. Hiramas ki matang Archaeological Survey of India Aizol Circle na yingsilba matong da Rajya Archaeological Vibhag ki Superintendent na mathok taba thabak sing pakhana ba khangan khiba laire. Noina na sei asige January kumna panda commission wakat du tarba matong da interim order ma thoktuna lamgi record yang tangai pada masak sing so yangshina ware blaure hairi. National Manipuri Progressive Front NMRF silchana sinduna Manipur gi nat amasung saktam ngak senmi matang na khanane na mifam ama pangthokre front asgi president IS Thingonggi yumda pangthokpa mifam amada malem gi thakta saganglaba Manipur film haubam Pawan Kumar bo Kerala da pangthokadaba 35 suba science film festival gi jury panel da jawn of khalapa gi dama front national thagat pa phongdokhi Kerala da laiba Federation of Film Societies of India amasung Kerala State Salchitra Academy na sinba Science Festival asi thas ki taruk tagi tara phaw pangthokadabani front national pangthokpa mifam aduna maroina Manipuri natpu malim gi thakta pukhaliba miyoi sing makhata na sagona ware lauki. Pradhan Mantri Narendra Modi ni minini khongchata Kuala Lumpur da chatlagani. Pradhan Mantri khongchat asi Malaysia ki Pradhan Mantri Anwar Ibrahim na batan taroki matungina laibak ani gi mari hena phagat hana basat kadaba khongchat amani. Khongchat asi matang na mapal tharo mantralaya secretary SP Kumaran na pangmi sing dai Pradhan Mantri khongchat asi thas ki tareta sat kadabani. Pradhan Mantri Kuala Lumpur khongchat asi handaki asna ahumlak subani. Mahakna hai khongchat asina maru oina Asian laibak singi marakta phaba mari thamnabik achauba lambi ama oigani pauloi jare.